Meetei kalluba kuki ningthougi yum mai THAKHRE Makhoi masel ungkhatnakhre Churachandpur district ki Sagai Court police station ki manung chanba lalom faida sangsiluba BSC ki gari driver oiba Meetei macha ama khul adugi ningthouna kanduna security force ta khusinabagi damak khul gi ningthougi yum kuki militant singna mai thabata natana mafam aduda leiramba CSO amasung kuki militant ani gi barakta yamna chauna ungkhatnakhre press na famgo pawgi matung ina ngasi ayuk pung tara khara helakpada BSF convoy ama Churachandpur district ki lalom faida thousand ki Mafam aduda leiramba kuki volunteer singna gari sing check tauba aduda bolero jeep thauba BSF ki driver oiba Meetei macha volunteer sing aduna faduna mamit ki silaga singthakta wahang pahong tongnabu pukhatki driver adu Thawal district ki Thiam Konjil dagi Konthaujam Dingku chahit kun nipan apopa ke ibo kawi kuki volunteer sing aduna mahakpu arambai tengol da yaubra haibna chingba wahang sing hangduna kihan khanganbugi thabuk sing sathaki tanja aduda mahakpu khulgi ningthau SK baite na miyam dagi kanduna mayumda thambiki ngayhak leiraba matung mafam aduda BSF yauna security sing changsilaktuna mahakpu rescue tawraga Sagai Court police station ki second OC da sinaramki masigi matung second OC asina Bisnupur police station ki OC da Dingku bu tek ta kaidana sinarakibani Amaromda Meetei macha Dingku bu kanbi ki haibu wahauda lalon faida kuki CSO amasung kuki militant singi marakta chauna ungkhanaba thodok thoki Tawdok aduda Meetei khul singa nakna sariba kuki bunker sing kuki militant singa duna mathau tawraroi haiduna sidokhi Makha tarakbo ina khoisau narba kuki singa duna lalom phai khulge ningthau SK baite gi mayum mai thadokhi mafam aduda nakal anima ki marakta ungkhanabagi thodok thokraba matung numidang pung nipalom taba aduaida kuki militant singa duna lalom phai khulda bom yauna nongmai round kaya kapthokhi bom yauna nongmai kapagi makhol tabada Kaksing district ki manung chana leiba sugnu turel wangmada leiriba Meetei sing mi paiba faunakhi Banba yabadi sugnu turel gi wangmadana Churachandpur district oiraga Indo-Tibetan Border Force ITBF na kuki khulsing ngakpani aduga Bisnupur district Kaksing district ki manung chaliba sugnu seraurom thangmudana BSM na ngak senduna nakal ani gi marakta pamdaba thodok thoktanaba ngak senbagi thabak satharibani